Mabung Taretna Sinjaba Manipuri Solo Dance Competition based on pre-Vaishnavism. Hariba asida video submit tawbirakiba sing adu handak lakliba August ki tang 13 asida Mabung Taret hariba YouTube channel asida susoi soidana upload tawjaragani. Hariba upload tawkraba video sing asi Mabung Taret YouTube channel asida numit taret nigi matam pizagani. Amadi performance khwaidagi fajaba amadi like khwaidagi yamba ama select tawjagani. Aduga lakliba tang August ki kungani thoi asida final round chathagani. Numit asida judges singa yauna Mabung Taret YouTube channel ge maikaidagi live stream miyam pumnamakta uhanjagani. Akoi YouTube ki khutangda thajagadoriba live streaming asida judges ki points singi matungina makok mathang taraba sing adubu khudakta khoi gi live streaming asida lautokjarkani. Aduga aikoina first second third tagraba sing adu akhoi gi function amaga konana athuba matamda khoi gi moina phangiba price sing adu pithoknaba khudong chaba su athuba matamda lawjarakani loirakpada khoi gi thajagadoriba live stream asi miyamna yengba phangbinabagi damakta channel asibu nungsibiduna like amadi share amadi subscribe to bidriba singna subscribe to view amadi Mabung Taret pu nungsibiduna akhoi gi support to view haiba loina na miyam puna mabuk from jai.